Nongmaiga konana sin Kuki Mizo Army ki kedar hum fare ngarang security force na Churchanpur district ki Behiyang PS na koliba Indo-Myanmar border dagi Myanmar gi Phaisatagi ngamkhai lana drug lalon bada chenaba Chin Kuki Mizo Army CKMA gi kedar ahum khusukulaya konana fare hairi Police ki pauna haibada faraba singje Churchanpur district ki Sangaikot ki Kuandagi Lunko House sahi nimpunipan Lingjang Pai dagi Jamhon Haukip sahi kuntra amasung Leijang dagi Ngamboi Mate sahi kunipan kawi makhoi dagi AK-47 ama Country Made 9mm pistol ama Country Made .kunithoi gi single shot rifles ama AK gi magazine ani Maru Yangkai 9mm pistol gi magazine ama Maru manga single shot rifle ki Maru tara manga wireless set ama mobile phone ani Kukri ani Kenbo bike ani amasung leibak asigi sale da lupa hompuga kuntra phangle haidi Pakistan na lona thumna thamjariba nuclear gi khulai thampham India na detect tawduna khangre nuclear gi khulai matik sana lainariba India amadi Pakistan gi marakta lan thoklaklabadi Pakistan na lona thumna thamliba nuclear gi khulai sing thampham sing tangai phadana khangdaba yaraktabana India na detect tawduna information pumna mak khangdoknaba honakre haidi Bulletin of the Atomic Scientist da lisingani kulhumdoi gi September 13 da phongdurakiba report ki matungina hauji Pakistan na nuclear gi khulai Jamaga humdra rom lady haidi EU na Myanmar junta gi mathakta amu hana athingba thamjinkhre PDF ki mathakta junta gi lanmi singna Landakhre Myanmar junta lenga ki lusingba min unglang atopa lanmi lusingba sing amasung junta lenga ki tongan ba institution singi mathakta European Union EU na makhata na chahi ama athingba thamkhre EU na athingba thamkhriba singi manungda leibak adugi minister amasung army gi lusingba sing yauri leibak adugi miyoi chamga daruk amasung junta lenga ki makhada leiba institution kunithoi gi mathakda European Union na makhada na athingba thamlakli basi kumjali sing ani ga kunmathoi dagi hauduna military na ku tawduna lengak paikraba matungda mita miyambu otpanaiba amadi hatpa tupagi thabak chathai haibagi maraldani EU Council na phongdokiba warol amada Myanmar gi hauji oiriba charangnabagi phibam amadi democracy bu nathaiduna misa miyam gi right khongoinaba sing asibu kumna yengselaba matungda amu hana junta gi lusingba sing yauna atai miyoi sing amadi institution sing asigi mathakta athingba thambani haidi EU na kumdali sing ani ga kunmathoi gi February amadagi Nobel Peace Prize phangkhibi Aung San Suu Kyi gi leibak military ku tawduna Inthukraba matungda junta na leibak pairakhibabu akanma mawongda yaningdabagi wafam phongdoktuna lakibaga loinana Myanmar gi kaisum sangda fajinduna thamliba masang nairaba political prisoner singbu thadoknaba wafam phongdoktuna lakibani haidi Myanmar junta lengang na democracy amasung women right ki damak lanthengna miyoi singi mathakta otpan naibagi thabak chatharabadi EU na athingba thamgani haina phongdoklingaida leibak asigi Santeta Pekon Township ta Kareni Nationality Defense Force KNDF amasung People Defense Force PDF ki mathakta landa chathakra hairi KCP PWG gi lotphamni haiba loktang sang thugai khre khusukulai sing pangle Manipur Police Control Room dagi ngarang thorpa cherol amada ngasi security force na nasau patong amasung ningthaukhong paton mamangi marakta leiba nasau patakhong da thihumagi thabak chathabada KCP PWG na makhoigi lotpham oina Sijinaba oirangani singnaba loktang sangama thudektuna mangan khibaga loinana khuchugula yauna polam kaya recover tawre hairi Pakistan na Indian Army gi cyber space gi security attack tawba ngamkhidre Pakistan na base tawba cyber extorting na Indian Army gi cyber sovereignty da attack chathage honarak pasting adu amung hana mai pakpa ngamkhidre Pahalgam terror attack loikraba matung numidang khudingi Pakistan lom thangba maike dagi makhogi forcing na Indian rom da life of control da leriba suspire by letawduna nomai kapsilagli haudiki oinadi Pakistan gi maike dagi India gi miyam na asset tawba yaba welfare amasung educational website adu hack tawnabagi thabak thoram kaya ama sinduna lagli IOK hacker internet of khalik haiba mingthon gi makha da operate tawriba cyber extorting na website ki page sing adu laukthokba online service thadatpa amasung Pakistan gi oiba data kaya ama haptinbagi thabak adu paikhatnaba honarakpada ngamkidabani India gi marol kaya thamliba cyber security architecture na Pakistan dagi horakpa attack sing adu nganna khangdoktuna aremba tahanki army public school
Ranikhet amasung Srinagar website-sing adu hana target tawkibani. Assembly gi semdin sajinba appointment order pibada chenabani haiba nupi ama nupa ani fare haidi. Manipur Legislative Assembly gi officer amagi ming sijinaduna mahaki sedin sajinba khudek piduna Assembly asigi secretary ta tongan ba post manga da yamlaba senpam chinglawduna fake appointment order amadi appointment letter piramle haibagi report pau chesina thasigi kuntereta miyamda thamkiba numit maktada Assembly gi officer adumangna complainant oiduna file tawkiba report amagi matungina numit tumaktada lampel PS na lokhatpa case amaga mari lainana Khadra ki thabak asida chenabani haiba nupi ama yauna punna miyoi ahum phagatkre pau chesina phangba paungna haibada faraba miyoi ahum sigi manungda singjamai chingamakha khetri lekai dagi salam Premila Chanu sahi nipunithoi apopa lekhidraba S Nimai Kaubi nupi ama amasung Sri Govindaji Temple gi geta grocery dukan phamba Laisram Rocky sahi nimpu apokpa L Ramkumar Kauba miyoi ama yauri makoi ani ngarang case asiga mari lainana police na arrest memo piduna fakhibani aduga ngasi makoi ani bu lampel police ki maikidagi Impal West ki deputy magistrate ki mamangda puthuraktuna numit mangani ki police custody da remand pibinaba prayer tokre haidi police ki prayer asigi matungina duty magistrate na su ayaba piraduna makoi ani bu ngasidagi hauraga mathang thagi ahum phawba police custody da remand tokre haidi Case asiga mari lainana police ki maikidagi miyoi kharagi mathakta investigation chathaba haurakpaga iroinana makoi ani bu ngarang fakhibani haidi Jammu and Kashmir Lengangna Security ki section thorang hendetkre mafam adugi tourist spot nimpunipan thingjinkre thasigi kunithoi da thokiba misam kuntaruk hatkiba terror attack adugi matungda state Lengangna lokhalakpa security ki section thorang makhata na kankakre madugi manungsana tongan matampa ki mafam chingda hangliba tourist spot nimpunipan thingjinkre Panbaya abadi Kashmir tampak da puna miram amasung laibak asigi lamkoiba lakpasingna yamna toina chatpa mafam ching puna marfu tare lairibani madugi manungda thodok adugi matung nimpunipan chingjinki official oiba warul aduna makha taraduna lemhoriba hangduna lairiba tourist spot 38 adumakta chachu ahenba security thamkre haina phongduragli